Akaspan Imphal, Wahingwam Washington na pau pajari, ahan bada, maroi bapau. Raisa sige haujik thokli bai chawda, mioi ahum lai kidre amanati bakangdri, mioi mapal na asok apan nangle. Med Department na hairi, khanong supki kumginong, awang nong pok Bharat ki saruk singde yoksilakle, lakliba numit taruk niya sida, nongle nung sida madi akak araw yaw na nong shugani. Lok Sabha mikal ki tariyat suba amasung aroi betangka ki bot hayang thada naragani amasung Chhattisgarh ki Bijapur jila ki tongan mamafam singdagi security force na mawis tara taruk fare. Raisa sige haujik thokli bai chawda mioi ahum lai kidre amanati bakangdri mioi mapanna asok apan nangle. Imphal ngarang pangthokhiba paugi mifama mada raija gi water resources mantri awangbo niyomai na hai mioi lak ama lesing mar phunipan henbana Manipur haujik thokliba ising ichawa sigi chaitheng phangli. Mahang na hai isaw na awaban ng laba miyam gidamak relief camp yang kay taruk hangdokle siri awangbo na hai relief camp singda tangay fananasang bapalam sing sarkar na piri. Amaromda raija sigi chawna chokala bawa bataraba mioi singidamak lokhat payaba thabak sing lokhat na ba amadi darkar leiba tengbang pina bagidamak Mukhyamantri Nongthombam Biren na sabapati oiduna mifamama pangthokre. Mifamaduda Mantri Singh, MLA Singh, Raija ki Chief Secretary, Security Official Singh amadi atai official kaya saruk yakhi. Mifamaduda haujik thokli bai chawasi mapung phana thingna ba masung isawasina sokhalaba mafam sing yauna imung manung singidamak paikhat payaba thabak thoram sing sarkar amasung mari lainaba loisangi maikaidagi paikhat nabagi matangda gupna khanakhi. Raija sarkar na handak khangawdana thokli bai chawasina sokhalaba singidamak piba yaba tengbang pinaba amasung isawasi mapung phana thingna bagi namak paikhat payaba thabak thoram sing leptana paikhatli. Rescue team sing amasung volunteer sing na paikat pa thabak thoram sing da miyam na mateng pangbi na basu Mukhyamantri Secretariat ki chero lamana hairi. Imphal sohor gi lambi kaya haujik su ising thumjin duna leibana satok chasinda khudong chadaba mayok nari. Madagasida ngarang ayuk sekmai turel da tauthakhiba nupi adugi asiba hakchang ngasi ayuk pung taruk makai adwaida sekmai police station gi manung chanba sekmai dam maya dagi fangle. Asiba hakchang adu postmortem tawna bagidamak rims ki mokta thamkhre hairi. Med Department na hairi khanung supki kumgi nong awang nung pok Bharat ki saruk sing yoksilakle masina maram oiduna Manipur, Arunachal Pradesh, Assam, Meghalaya, Nagaland, Mizoram, Tripura amasung Sikkim da laklibe numit taruk ni asida nungsit amadi akhak araw yauna mayai oirapa sangda nong churawayai. Raija sida haujik thokliba isaw sida awaban ng laba mioi singidamak Imphal East Jila da relief camp tarataret hangdoktuna nodal officer sing in charge haptuna kupna yangsili hairi. Relief camp singa sida isaw gi chaitheng phanglaba mioi lisingani chanipal he na changjapam lawtuna leiri. Assam Rifles na raija sigi isaw na sokhalaba mafam singda mi kanba masung tengbang pibagi thabak leptana sathari. Tha sigi kumnapanda Assam Rifles na masigi Jal Rahat Operation gi makhada Imphal gi tongan ba mafam kaya dagi isaw gi awaba ng laba mioi sing saphagadaba mafam da puthokhi. Assam Rifles na Churachandpur gi Siangpi khulda singning dagi lambi chatpa yaduduna lairamba dusu sengdokhi. Sandel jila gi Sindrel home dasu ngarang tangai phanana sangba tengbang gi polam kaya pikhi. Cyclone Remal na maram oiraga pirak pa chaithengna Manipurda haujik thengneriba ising ichawgi awa ana tarba singda piriba tengbang amadi mi kanbagi thabak sing hena kankhatnaba pung kunmari mathau tawgadaba control room ama ahanba Manipur Rifles ki banquet hall da hangdokle. Manipur Police Control Room na thokpa chero lamana hai control room machi Raija Sarkar ki Chief Secretary Dr. Binit Joshi na lusingani. Control room machida miyam na mobile number 09233522822 09485280419 06909525816 natraga telephone number 0385-244-0028 amadi 0385-291-2006 ta pau pirakpa yagani hairi. Mathang thagi manga World Environment Day gamari lainana June 8 da
Democratic Students Alliance of Manipur Desamna Sinduna Raija Sigi Jila Tarukta Ahanba Jila Thaki Environmental Quiz Competition Pangthokani Hanadi competition asi June ani da pangthoknaba tawrambani competition asigi form lawba madi pisinba June manga phawa yagani hairi tabiriba pawasi Akashvani Imphal lagini Lok Sabha Mikhal ki tariyat suba amasung aroiba tangka ki vote hayeng thadanargani tangkagasida Raija tariyat amasung Union Territory amagi Lok Sabha sit jangkai tariyat vote thadanagani vote thadanaba ayuk pung tariyat tagi hogani tangkagasida vote thadanagadoriba Lok Sabha sit singi manungda Uttar Pradesh amasung Punjab ki 12 Nongsub Bangla ki 9 Bihar ki 9 Odisha ki 3 Himachal Pradesh ki 4 Jharkhand ki 3 amasung Chandigarh Union Territory ki Lok Sabha sit ama yauri Tangkagasida Mirep Samapal Marina Lamba Thingnari Vote Masing Jun Mari the Tigani Aroibe Tangkagasida Marai Baglep Kadoriba Sangnai Balusingba Singi Manungda Pradhan Mantri Amadi BJP ki Makok Thong Balusingba Narendra Modi Anurag Singh Thakur Congress Lusingba Brikamaditya Singh Amasung Trinamool Congress Lusingba Abhishek Banerjee Yauri Mikhal Asining Tinamadi Santi Yoina Pangtok Nabagi Damak Election Commission akan Machaksil Thorang Lokale Raija Singh Chief Electoral Officer Singh District Election Officer Singh Amadi Atai Mikhal da Mathau Taugadoriba Miyoi Singda Voter Singh Bunungsagi Asaba Maishadagi Ngakthoknaba Matik Chaba Thabak Laukhatnaba su khangankre Lok Sabha Mikhal gi aroiba tangkak ki mangong nena tonga kaya sandorakli basibu Election Commission na yaning da bapungdokre Akashvani ga wari sanabada Chief Election Commissioner Rajiv Kumar na hai laibak sinba thungbada voter sing na vote thada bathokna rakpagi chang hengatle hai ba tonga sandokli achingu wafam asi aran bani hairaduna Sri Kumar na hai Form 17C da voter sing na thokna rakpagi chang record tawriba dudagi hengatli haina kanagumba amatana phongdok pa yaroi Med Department na hairi ngasidagi hauna laibak asigi awang nungsup thangba masung mayai thangba sarukta sabagi chang tapna hantaraklagani hairiba mafam sing asigi manungda Punjab ki saruk khara Haryana Chandigarh Delhi Rajasthan Uttar Pradesh Bihar Jharkhand amasung Odisha yauri Lagliba numit marini asida hairiba mafam sing asida sabagi chang Celsius degree ani dagi mari phawwa hantaraklaba yai adumainamak Madhya Pradesh Vidarbha amasung Uttarakhand dadi sabagi awaba mayok nakhigani hairi Chhattisgarh ki Bijapur jila ki tongan mafam singdagi security force na Maoist 13 phare makhoi gi manungda 13 na Gorna Pariyar Paradagi aduga manga amana Bhushapur dagi Favani police ki pauna hai Pharaba Maoist sing adu IED pokai hanba amadi security force sing chathok chasin tawba yadana ba lambi tawkhaibana singbagi case ta chenaba miyoi singni Jammu Kashmir gi Akhnur da lai khuramba miyoi sing puba bas ama ngarang lokha da tasin bada sikhiba mi gi masing kunithoi sure Uttar Pradesh dagi lakhiba bas adu da tonglakhiba atei miyoi humphumapalna asok apan nangle Thaudok adu hek thokpaga mafam adu gi miyoi sing police amadi lanmi gi miyoi sing na mafam adu da sangsin ki amasung mi kanbagi thabak chathaki asok pa miyoi sing Akhnur gi Sub District Hospital da pukhatuna laikan nakhi aduga ka hena sokpa singna Jammu gi GMC Hospital da pukhat khre Jammu District Magistrate na thaudok adugi matang da Magisterial Inquiry tongnaba khangan khre BJP ki makok thungba lusingba masung Pradhan Mantri Narendra Modi gi meditation ngarang numidang wairam dagi Kanyakumari gi Vivekananda Memorial da haukhre NATO da yawbu leibak sigi Bidesh Mantri singi numit ini gi oiba mifam ama pangthokadori mifam aduda Ukraine bu sawgatpa masung America da pangthokadori ba July gi NATO summit ki matang da khanagani Thailand ki Bangkok da chathariba World Olympic Boxing Qualifier da Bharat ki Ankushita Boro amasung Nishan Dev quarter final sangle aroiba da maroiba pau amukhana Raija sigi haujik thokliba isauda miyoi mari laikhidre miyoi mapalna sokapan nangle Med Department na hairi kha nongchup ki kumgi nong awang nongpok Bharat ki saruk singde yoksil lakle lakliba numit taruk ni asida nonglei nungsit amade akhak arau yauna nongchu gani Lok Sabha Mikhal ki tariyat suba masung aroiba tangka ki vote hayeng thadanaragani amasung Chhattisgarh ki Bijapur jila ki tongan mafam singdagi security force na Maoist 13 phare paulujare